motor tongduna laklaga nupi amadagi bek lakhiba fare February tang 19 handak nong manini gi mamangda khumal lampak Diulalen ISBT manakta lambida chatpat nupa amaga nupi amaga makhong satlingaida motorcycle da lakpat naha amana bek ama laklaga sin khibagi thogdo ama social media da viral oira khibadagi Imphal Police ki OCM ingo chana thigala khibagi ngarang ayuk pung 10 rom tabda kaisam thong top lerek masindagi gari ga konana phakat pangam khre pharaba mi adugi maming khuraizam aruba sei kungatru apokpa ibotnombi kawe sagolbam ingudam lerek tagini mahakna bek lakpada sizina kiba motorbike Royal Enfield number MN01AF 7177 ni mahakna lakhiba bek aduda sana amadi sel kharasu yawe haina poksi asin makhatana phungdorakli aduga mayam asigumba thogdoksingsi matungda amu hana thoktabasu oisinu aduga yamna nuaitaba thogdo amasu oikre aduga mayam yarimka video asibu sibiduna share tabi si harga video si matang ha sinjara again thank you